ꯃꯌꯥꯝꯕꯨ ꯇꯣꯟ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯉꯥꯔꯤ ꯌꯣꯟꯕꯤ ꯏꯅꯦ ꯊꯣꯏꯅꯨ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯃꯇꯝꯗꯨ ꯂꯧꯔꯣꯛ ꯄꯟꯊꯥꯅꯤ꯫ ꯄꯥꯛꯂꯕ ꯂꯧꯕꯨꯛꯁꯤꯡ ꯑꯗꯨꯗ ꯁꯅꯥ ꯃꯆꯨꯒꯤ ꯐꯧ ꯄꯥꯝꯕꯤꯁꯤꯡꯅ ꯃꯃꯨꯟ ꯐꯥꯔꯗꯨꯅ ꯆꯔꯣꯡ ꯆꯔꯣꯡ ꯍꯥꯏꯊꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯑꯇꯤꯌꯥꯗ ꯎꯆꯦꯛꯁꯤꯡꯅ ꯁꯪꯒꯨ ꯁꯪꯒꯨ ꯄꯥꯏꯊꯔꯛꯂꯤ꯫ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠꯁꯨ ꯑꯗꯨꯛ ꯃꯉꯥꯎ ꯊꯤꯅ ꯁꯤꯠꯂꯤ꯫ ꯐꯖꯕ ꯁꯛꯇꯝ ꯀꯌꯥꯅ ꯂꯩꯇꯦꯡꯕ ꯈꯨꯜ ꯑꯃꯈꯛꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯂꯩ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯤꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯨ ꯑꯃꯠꯇ ꯃꯥꯟꯅꯗꯦ꯫ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯅꯕ ꯈꯨꯜ ꯑꯃꯅꯤ꯫ ꯅꯨꯄꯤ ꯈꯔꯅ ꯂꯧꯕꯨꯛ ꯑꯗꯨꯗ ꯂꯧ ꯈꯥꯎꯔꯤ꯫ ꯃꯈꯨꯠꯇ ꯊꯥꯡꯒꯣꯟ ꯆꯦꯠꯅ ꯄꯥꯏꯅꯗꯨꯅ ꯁꯪꯒꯝ ꯑꯗꯨꯃ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯈꯥꯎꯔꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯅꯨꯄꯤ ꯑꯃꯅ ꯆꯞ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ, "ꯂꯣꯏꯕꯗꯤ ꯂꯣꯏꯔꯦꯁꯦ, ꯀꯌꯥꯗ ꯋꯥꯈ꯭ꯔꯕꯅꯣ ꯌꯦꯡꯉꯨ"꯫ ꯑꯃꯅ ꯑꯃꯨꯛ, "ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯌꯥꯕ ꯍꯧꯅꯗꯦ꯫ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯁꯨꯕ ꯅꯣꯝꯕ ꯂꯦꯞꯄ ꯌꯥꯗꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯉꯁꯤꯒꯤꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯦ"꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯍꯤ ꯑꯍꯜ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ, "ꯉꯥꯏꯍꯥꯛꯇ ꯐꯝꯈꯤꯒꯦ ꯑꯩ꯫ ꯅꯈꯣꯏꯒ ꯃꯥꯟꯅꯅ ꯁꯨꯅꯕ ꯍꯣꯠꯅꯕꯗ ꯐꯅ ꯋꯥꯔꯦ꯫ ꯋꯥꯔꯕꯁꯨ ꯃꯤꯠ ꯑꯁꯤꯗ ꯁꯦꯜ ꯑꯗꯨꯕꯨ ꯎꯗꯨꯅ ꯑꯋꯥꯕ ꯀꯥꯎꯕ ꯃꯈꯩ ꯁꯨꯔꯤꯕꯅꯤ꯫ ꯋꯥꯔꯦ ꯍꯌꯦꯡꯗꯤ꯫ ꯏꯆꯦ ꯐꯝꯕꯤꯔꯣ, ꯃꯁꯤꯒꯤꯁꯤꯃꯗꯤ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯂꯦꯝꯕꯗ ꯑꯗꯨꯝ ꯂꯣꯏꯔꯅꯤꯗ"꯫ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯇꯥꯊꯣꯠ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯏ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, "ꯈꯪꯗ꯭ꯔꯦ ꯏꯆꯦꯈꯣꯏ, ꯃꯁꯤꯒꯤ ꯁꯦꯜ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯗꯨꯃꯛ ꯄꯤꯕꯤꯒꯗꯧꯔꯤꯕ ꯖꯥꯠꯂꯥ"꯫ "ꯈꯪꯗꯦ ꯇꯥꯊꯣꯠ, ꯑꯗꯨꯕꯨ ꯊꯥꯗꯤ ꯊꯥꯖꯗꯦ꯫ ꯃꯥ ꯃꯇꯃꯥꯟꯗꯣ ꯑꯣꯟꯊꯣꯛꯅ ꯂꯤꯛꯈ꯭ꯔꯕꯅꯤ꯫ ꯃꯝꯁꯤꯟꯈ꯭ꯔꯕꯗꯤ ꯁꯦꯟ ꯄꯤꯊꯣꯛꯄ ꯌꯥꯗꯦ ꯀꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ꯫ ꯂꯥꯏ ꯃꯃꯥꯁꯨ ꯂꯤꯛꯃꯟꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯍꯥꯛꯀꯤꯗꯃꯛ ꯑꯁꯨꯛ ꯋꯥꯅ ꯊꯕꯛꯁꯨ ꯁꯨꯕꯤꯕ, ꯂꯈꯥꯎ ꯁꯦꯜ ꯑꯗꯨꯁꯨ ꯍꯥꯟꯅ ꯄꯤꯌꯨ ꯍꯥꯏꯕꯒ ꯌꯥꯕꯤꯕ ꯖꯥꯠ ꯅꯠꯇꯦ꯫ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯕ ꯀꯥꯟꯗ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯁꯤꯗ ꯇꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯣ ꯑꯗꯨꯅꯕꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯤꯕꯅꯤ꯫ ꯂꯤꯛꯂꯒ ꯂꯤꯛ ꯁꯥꯏ ꯍꯥꯏꯅꯕ ꯑꯃ ꯂꯩꯕꯗꯣ ꯀꯥꯎꯔꯕ꯭ꯔꯣ? ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯥ ꯃꯇꯃꯥꯁꯨ ꯑꯃꯅꯤ"꯫ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯣ ꯏꯕꯦꯝꯃ, ꯃꯔꯟ ꯌꯥꯝꯅ ꯄꯥꯏ ꯍꯥꯏꯗꯨꯅ ꯃꯉꯛ ꯍꯥꯏꯒꯠꯇꯨꯅ ꯆꯠꯂꯤꯉꯩꯗ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯆꯥꯎꯔꯦꯜ ꯑꯗꯨꯗꯤ ꯀꯝꯗꯧꯔꯦ? ꯑꯥ ꯃꯈꯥ ꯈꯨꯜꯒꯤ ꯍꯤꯗꯥꯛ ꯌꯣꯟꯐꯝ ꯑꯗꯨꯗ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯐꯝꯗꯨꯅ ꯉꯥꯎꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ, ꯃꯄꯥꯅ ꯇꯥꯟꯁꯤꯜꯂꯤꯕ ꯃꯔꯟ ꯃꯊꯨꯝ ꯃꯌꯥꯝꯗꯣ ꯈꯔꯁꯨ ꯂꯣꯏꯁꯤꯟꯗꯕ ꯌꯥꯕ꯭ꯔꯗꯣ"꯫ ꯇꯥꯊꯣꯠꯅ ꯍꯥꯏꯔꯛꯏ, "ꯂꯧꯁꯤꯁꯨ ꯈꯥꯎꯕ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ꯫ ꯏꯆꯦ ꯉꯥꯏꯍꯥꯛꯇ ꯐꯝꯈꯤꯁꯤ, ꯑꯗꯨꯒ ꯌꯨꯝꯗ ꯀꯥꯔꯁꯤ"꯫ ꯃꯈꯣꯏꯁꯤꯡꯗꯨ ꯂꯧ ꯈꯥꯎꯕ ꯂꯣꯏꯔꯗꯨꯅ ꯂꯧꯔꯤ ꯑꯗꯨꯗ ꯄꯔꯦꯡ ꯁꯥꯅ ꯐꯝꯊꯅꯩ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯍꯤꯗꯥꯛ ꯌꯣꯟꯐꯝ ꯍꯥꯏꯔꯒ ꯋꯥ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯗꯨꯒꯤ ꯍꯤꯗꯥꯛ ꯌꯣꯟꯕꯤ ꯇꯔꯨꯕꯤ ꯍꯥꯏꯕꯤ ꯅꯨꯄꯤꯗꯣ ꯂꯝꯆꯠ ꯑꯃ ꯇꯧꯕ ꯃꯥꯜꯂꯤꯅꯦ꯫ ꯑꯩꯈꯣꯏꯅ ꯍꯛꯊꯦꯡꯅꯅꯃꯛ ꯎꯔꯨꯕꯗꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯆꯤꯝꯕꯥꯜ ꯑꯁꯤ ꯀꯪꯊꯣꯛꯄ ꯌꯥꯗꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯂꯥꯏꯃ ꯇꯨꯀꯠꯆꯈ꯭ꯔꯦ꯫ ꯂꯥꯏꯔꯕ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯅ ꯃꯍꯥꯛꯅ ꯇꯧꯕ ꯊꯕꯛ ꯑꯗꯨꯗ ꯀꯅꯥꯝꯇꯅ ꯀꯔꯤꯝꯇ ꯍꯥꯏꯕꯤꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯕꯨ ꯂꯧꯔꯒ ꯃꯍꯥꯛꯅ ꯅꯠꯇꯕ ꯂꯤꯆꯠꯀ ꯆꯠꯂꯝꯂꯕꯗꯤ ꯃꯔꯨꯗꯨ ꯀꯣꯛꯇꯨꯅ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯗꯨꯅ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯁꯤꯗ ꯀꯣꯏꯆꯤꯡ ꯆꯤꯡꯗꯨꯅ ꯍꯣꯏꯗꯨꯅ ꯄꯨꯒꯗꯕꯅꯤ"꯫ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯈꯔꯁꯨ ꯂꯦꯝꯅ ꯍꯤꯡꯕ ꯌꯥꯏ ꯍꯥꯏꯋꯥꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯍꯤꯗꯥꯛ ꯑꯃꯨꯛ ꯌꯣꯟꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯅꯨꯄꯥ ꯅꯍꯥꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯗꯨꯗ ꯄꯩꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯅꯤ꯫ ꯇꯥꯊꯣꯠꯅ ꯑꯃꯨꯛ, "ꯅꯨꯄꯥ ꯅꯍꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯊꯣꯏꯕꯗꯨꯁꯨ ꯑꯃꯨꯛ ꯌꯥꯎꯔꯤꯕꯅꯤꯗꯣ꯫ ꯅꯣꯡꯃꯒꯤ ꯃꯍꯥꯛꯀꯤ ꯇꯔꯨꯕꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯤꯗꯥꯛ ꯌꯣꯟꯐꯝ ꯑꯗꯨꯗ ꯆꯠꯍꯧꯗ꯭ꯔꯕꯗꯤ ꯇꯨꯝꯕ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯏꯆꯥꯒꯤ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯔꯤꯗ ꯑꯩ꯫ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯃꯍꯥꯛꯅ ꯀꯔꯤꯒꯤ ꯁꯦꯟ ꯇꯤꯡꯗꯨꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕꯒꯦ? ꯅꯪꯕꯨ ꯐꯖꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ"꯫ "ꯏꯆꯦ ꯍꯥꯏꯔꯤꯕꯅꯤꯅꯦ, ꯈꯔ ꯈꯖꯤꯛ ꯇꯣꯏꯅ ꯍꯥꯏꯔꯨꯔꯒꯅ ꯑꯩꯕꯨ ꯑꯣꯏꯅ ꯍꯦꯛꯇ ꯐꯨꯒꯦ ꯇꯧꯔꯤꯕꯅꯤ꯫ ꯅꯨꯄꯥ ꯃꯈꯣꯏꯒꯤ ꯁꯥꯖꯠ ꯑꯁꯦ ꯑꯣꯟꯊꯣꯛꯅꯗꯤ ꯍꯦꯟꯃꯟꯕꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯕꯨ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯑꯁꯨꯝ ꯊꯝꯅꯕ ꯍꯣꯠꯅꯕꯁꯦ
ꯑꯩ ꯌꯥꯝꯅ ꯄꯥꯝꯗꯦ꯫ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯅꯨꯄꯥꯅ ꯈꯨꯂꯤꯡꯕ ꯈꯨꯟꯅꯥꯏꯅꯤ, ꯑꯩꯈꯣꯏꯁꯨ ꯅꯈꯣꯏ ꯇꯥꯗ ꯑꯩꯈꯣꯏꯒꯤ ꯋꯥ ꯃꯈꯥ ꯊꯥꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯄꯥ ꯃꯈꯣꯏꯅ ꯇꯧꯕ ꯊꯕꯛꯇ ꯐꯩ ꯐꯠꯇꯦ ꯍꯥꯏꯅ ꯈꯖꯤꯛ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯏꯄꯥꯝ ꯆꯠꯈ꯭ꯔꯣ ꯑꯁꯤꯇꯅꯤ꯫ ꯑꯗꯨꯅ ꯏꯕꯦꯝꯃ, ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯈꯥꯡꯕ ꯀꯟꯕ ꯇꯥꯏ꯫ ꯅꯕꯨꯛꯅꯤꯡꯗ ꯐꯅ ꯑꯁꯥꯎꯕ ꯂꯩꯔꯕꯁꯨ ꯈꯥ ꯆꯤꯛꯅ ꯈꯥꯡꯗꯨꯅ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯉꯝꯅꯕ ꯍꯣꯠꯅꯧ꯫ ꯅꯨꯄꯤꯒꯤ ꯊꯧꯅꯥꯕꯨ ꯅꯨꯄꯥ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯈꯪꯍꯟꯅꯕ ꯍꯣꯠꯅꯧ꯫ ꯈꯪꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯇꯅ ꯋꯥꯖꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯈꯪꯗ꯭ꯔꯦ, ꯋꯥꯏ ꯍꯥꯏꯕꯗꯤ ꯐꯠꯇꯦ ꯍꯥꯏ, ꯋꯥꯕꯗꯤ ꯇꯁꯦꯡꯅ ꯋꯥꯔꯕꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯁꯠ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯄꯨ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯗꯨꯕꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯀꯨꯝꯅꯔꯝꯂꯗ꯭ꯔꯥ? ꯀꯨꯝꯅꯔꯝꯈꯤꯔꯣꯏꯗ, ꯃꯇꯝ ꯑꯁꯦ ꯈꯔ ꯉꯜꯂꯤ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛꯇ ꯀꯩꯊꯦꯜ ꯐꯥꯎꯕꯗ ꯍꯥꯏꯒꯠꯂꯨꯈꯤꯒꯦ, ꯅꯨꯃꯤꯗꯥꯡꯒꯤ ꯊꯣꯡꯅꯕ ꯆꯦꯡ ꯑꯃꯠꯇ ꯂꯩꯍꯧꯗꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯇꯥꯊꯣꯠꯅ ꯍꯥꯏ, ꯏꯆꯦ ꯑꯌꯦꯡꯕꯤ, ꯑꯩꯁꯨ ꯀꯩꯊꯦꯜ ꯃꯆꯥꯗꯨꯗ ꯆꯠꯀꯗꯕꯅꯤ, ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯥꯏꯒꯠꯃꯤꯟꯅꯈ꯭ꯔꯁꯦ꯫ ꯑꯌꯦꯡꯕꯤꯗꯨ ꯍꯧꯒꯠꯇꯨꯅ ꯃꯄꯣꯠ ꯃꯆꯩ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯤ꯫ ꯇꯥꯊꯣꯠꯅ ꯐꯝꯂꯤꯕꯤ ꯃꯆꯦ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏ, ꯏꯆꯦ, ꯁꯦꯜ ꯈꯔ ꯌꯥꯎꯏ ꯍꯥꯏꯕꯗꯥꯏ, ꯑꯩ ꯑꯃꯨꯛꯇ ꯂꯧꯖꯈꯤꯒꯦ, ꯍꯌꯦꯡ ꯃꯥꯃ ꯇꯣꯕꯥꯡꯒꯤ ꯁꯦꯟ ꯄꯤꯔꯛꯂꯕ ꯀꯥꯟꯗ ꯑꯃꯨꯛ ꯄꯤꯔꯛꯀꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯤꯖꯤ ꯑꯗꯨꯗ ꯀꯤꯁꯤ ꯀꯤꯔꯤꯕ ꯑꯗꯨꯕꯨ ꯂꯧꯊꯣꯛꯏ꯫ ꯁꯦꯟ ꯈꯔ ꯃꯗꯨꯗꯒꯤ ꯂꯧꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯇꯥꯊꯣꯠ, ꯁꯤꯈꯩ ꯄꯨꯈ꯭ꯔꯣ, ꯂꯣꯏꯅ ꯄꯤꯕꯕꯨꯗꯤ ꯌꯥꯕꯅꯤ, ꯑꯗꯨꯗ ꯑꯩꯁꯨ ꯈꯔ ꯑꯁꯤꯅ ꯌꯥꯔꯅꯤꯗ, ꯑꯋꯥꯠꯄꯗꯨꯅ ꯁꯣꯠꯄ꯭ꯔꯥ ꯂꯥꯛꯄ꯭ꯔꯥ ꯀꯩꯅꯣ ꯑꯃ ꯇꯧꯔꯨꯔꯒꯦ꯫ ꯁꯦꯜ ꯑꯗꯨꯕꯨ ꯐꯤꯖꯤꯗ ꯑꯃꯨꯛ ꯀꯤꯁꯤꯜꯂꯤ, ꯑꯗꯨꯒ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯏꯆꯦꯁꯤꯡ, ꯏꯆꯦ ꯑꯌꯦꯡꯕꯤꯒ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯀꯥꯔꯝꯂꯒꯦꯀꯣ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯑꯩꯈꯣꯏꯁꯨ ꯀꯥꯔꯗꯕꯅꯤ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯐꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯇꯥꯊꯣꯠ ꯑꯃꯗꯤ ꯑꯌꯦꯡꯕꯤ ꯃꯈꯨꯠ ꯃꯈꯨꯠꯇ ꯈꯥꯎ ꯑꯃꯃꯝ ꯌꯥꯟꯗꯨꯅ ꯀꯩꯊꯦꯜ ꯃꯆꯥꯗꯨ ꯇꯞꯅ ꯆꯠꯂꯤ꯫ ꯑꯌꯦꯡꯕꯤꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯂꯧꯕꯨꯛ ꯀꯨꯝꯂꯤꯕꯁꯦ, ꯅꯆꯥꯅꯨꯄꯥꯗꯨꯗꯤ ꯀꯅꯥꯒ ꯂꯩꯍꯧꯏ? ꯏꯆꯦ ꯃꯦꯝꯊꯣꯏꯅ ꯄꯨꯟꯅ ꯂꯧꯍꯧꯕꯅꯤ꯫ ꯃꯍꯥꯛ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯁꯦ ꯍꯦꯟꯅꯁꯨ ꯋꯥꯔꯝꯒꯗꯕꯅꯤ꯫ ꯊꯣꯏꯕꯗꯤ ꯀꯔꯤꯁꯨ ꯊꯕꯛ ꯁꯨꯗꯕ꯭ꯔꯥ? ꯀꯔꯤꯁꯨ ꯁꯨꯗꯦ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯉꯣꯟꯗꯒꯤ ꯁꯦꯟ ꯅꯤꯗꯨꯅ ꯃꯍꯥꯛ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯊꯛꯂꯤ꯫ ꯍꯦꯛ ꯄꯤꯍꯧꯗꯕꯗ ꯏꯃꯥ ꯏꯃꯤ ꯈꯪꯗꯅ ꯍꯦꯛꯇ ꯐꯨꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯏꯆꯦ, ꯈꯪꯗ꯭ꯔꯦꯗ, ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯣꯏꯈꯤꯒꯗꯧꯔꯤꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯝꯅꯁꯨ ꯍꯥꯏꯅꯨꯗ, ꯇꯞꯅ ꯇꯞꯅ ꯐꯖꯅ ꯍꯥꯏꯌꯨ, ꯋꯥꯈꯜ ꯑꯗꯨꯝ ꯇꯥꯖꯔꯛꯁꯅꯤꯗ꯫ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯃꯥꯅ ꯉꯥꯎꯁꯤꯟꯅꯗꯨꯅ ꯂꯩꯕ ꯌꯥꯕ꯭ꯔꯥ? ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯝꯂꯒꯕꯨ ꯑꯩꯅ ꯉꯁꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯥꯏꯗꯅ ꯊꯕꯛ ꯁꯨꯔꯤꯕꯁꯦ ꯁꯨꯔꯝꯈꯤꯒꯗ꯭ꯔꯣ? ꯅꯨꯄꯥꯅ ꯋꯥꯈꯜ ꯇꯥꯗꯕꯁꯦ ꯏꯃꯨꯡꯗꯣ ꯌꯥꯝꯅ ꯂꯨꯏꯀꯣ, ꯑꯋꯥꯕꯒꯤ ꯃꯁꯛ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯗꯤ ꯅꯨꯄꯥꯅꯤ, ꯇꯧꯅꯤꯡꯕ ꯀꯣꯡꯒꯥꯏ ꯃꯅꯤꯡꯅꯤ꯫ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯈꯖꯤꯛ ꯍꯦꯛ ꯌꯦꯠꯂꯨꯕꯗ ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯁꯥ ꯁꯟ ꯐꯨꯕꯗꯧꯅ ꯐꯨꯒꯗꯧꯔꯤꯕꯅꯤ꯫ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯨꯀꯣ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯀꯩꯊꯦꯜ ꯇꯞꯅ ꯆꯠꯂꯤ꯫ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨꯗꯅꯤ ꯅꯨꯃꯤꯠꯅ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯗ ꯎꯆꯥꯟ ꯃꯩꯅꯝ ꯊꯥꯡꯒꯠꯂꯛꯄꯁꯨ ꯌꯥꯎꯅꯔꯤ꯫ ꯄꯣꯠꯐꯝ ꯑꯃ ꯑꯅꯤꯗ ꯄꯣꯠꯌꯣꯟꯁꯨ ꯊꯥꯡꯒꯠꯅꯔꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯈꯔ ꯈꯔ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯁꯨ ꯀꯩꯊꯦꯜ ꯑꯁꯤ ꯑꯗꯨꯃꯛ ꯐꯝꯅꯩ꯫ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯂꯨꯔꯒ ꯍꯟꯅꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯍꯦꯛ ꯍꯦꯛ ꯂꯩꯅꯩ꯫ ꯄꯣꯠꯐꯝ ꯐꯝꯕꯤ ꯊꯥꯔꯣꯅ ꯏꯕꯦꯝꯃꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯆꯦ, ꯉꯁꯤꯗꯤ ꯄꯣꯠ ꯀꯌꯥꯝ ꯁꯤꯠꯂꯕꯒꯦ? ꯑꯝꯍꯥꯅꯤ ꯏꯕꯦꯝꯃ, ꯆꯤ ꯆꯧ ꯍꯥꯏꯗꯨꯅꯤ, ꯑꯗꯣ ꯅꯪꯒꯤꯗꯤ? ꯆꯔꯥ ꯐꯥꯎꯗꯤ ꯍꯦꯜꯂꯔꯣꯏ꯫ ꯏꯕꯦꯝꯃꯨꯅ, ꯍꯌꯦꯡꯗꯤ ꯅꯪꯕꯨ ꯀꯩꯊꯦꯜ ꯂꯥꯛꯀꯗꯧꯔꯤꯕ꯭ꯔꯥ? ꯇꯝꯕ ꯉꯝꯗꯦ ꯏꯆꯦ, ꯄꯣꯠꯐꯝ ꯑꯁꯦ ꯐꯝꯕꯒꯤ ꯁꯔꯨꯛ ꯂꯧ ꯈꯥꯎꯕ ꯑꯣꯏꯅ ꯆꯠꯈ꯭ꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯋꯥꯔꯕꯁꯨ ꯅꯣꯡꯃꯒꯤ ꯆꯞ ꯆꯥꯕꯤ ꯁꯦꯜꯗꯤ ꯐꯪꯒꯅꯤ꯫ ꯃꯁꯤꯒꯤ ꯄꯣꯠꯐꯝ ꯑꯁꯤꯗꯤ ꯀꯨꯝ ꯀꯥꯡꯕ ꯅꯨꯃꯤꯠꯁꯨ ꯑꯗꯨꯛ ꯌꯥꯎꯏ, ꯅꯣꯡꯗꯝ ꯅꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ, ꯄꯣꯠꯐꯝ ꯑꯁꯦ ꯏꯅꯦꯝꯁꯤꯡꯒꯤ ꯍꯥꯛꯇꯛꯇꯒꯤ ꯐꯝꯂꯛꯂꯕꯅꯤ꯫ ꯃꯆꯥ ꯃꯃꯧ ꯑꯩꯅ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯜꯂꯛꯄꯅꯤ, ꯑꯗꯨꯅ ꯄꯥꯛ ꯍꯦꯛ ꯑꯃꯨꯛ ꯊꯥꯗꯣꯛꯅꯤꯡꯗ꯭ꯔꯕꯅꯤ ꯇꯧꯔꯤꯕꯁꯦ꯫ ꯃꯗꯨꯃꯛꯁꯨ ꯅꯨꯡꯉꯥꯏꯇꯦꯗ, ꯑꯗꯨꯝ ꯐꯝꯕꯤꯌꯣ, ꯑꯩꯒꯤ ꯑꯣꯏꯅ ꯑꯗꯨꯛ ꯍꯥꯏꯖꯕꯅꯤ꯫
ꯂꯝꯕꯤ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔ ꯑꯃ ꯑꯅꯤ ꯃꯈꯥꯔꯣꯝ ꯑꯗꯨꯗ ꯆꯤꯐꯦꯠ ꯆꯠꯅꯈꯤ꯫ ꯊꯥꯔꯣꯅ ꯃꯆꯦꯕꯨ ꯌꯦꯡꯗꯨꯅ ꯍꯪꯉꯤ, ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯥ ꯊꯪꯕꯁꯤꯗ ꯃꯤꯁꯤꯡꯅ ꯆꯤꯐꯦꯠ ꯆꯠꯅꯈ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯀꯅꯥꯅ ꯈꯪꯕꯅꯣꯗ? ꯅꯪꯁꯨ ꯑꯩꯁꯨ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯃꯐꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯈꯨꯜꯒꯤ ꯋꯥꯕꯨ ꯃꯥꯒꯤ ꯊꯣꯛꯄꯅꯤ꯫ ꯃꯈꯣꯏꯅ ꯆꯠꯄꯗ ꯌꯦꯡꯁꯤꯜꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯌꯦꯡꯁꯤꯜꯂꯨꯕꯒꯤ ꯋꯥ ꯅꯠꯇꯦꯗ, ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯁꯨꯝꯅ ꯇꯧꯗꯕꯗꯣ ꯀꯔꯤ ꯂꯩꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯑꯋꯥꯡ ꯊꯪꯕꯗ ꯐꯝꯂꯤꯕ ꯂꯨꯛꯃꯥꯏ ꯃꯄꯥ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯪꯉꯤ꯫ ꯍꯣꯏꯅꯦ, ꯃꯈꯥ ꯈꯨꯜꯗ ꯀꯩꯗꯧꯅꯔꯦ ꯍꯥꯏꯕꯒꯦ? ꯉꯥꯔꯤ ꯌꯣꯟꯕꯤ ꯊꯣꯏꯅꯨꯅ ꯈꯪꯖ ꯂꯥꯛꯆꯗꯦꯗ ꯏꯕꯦꯝꯃ, ꯃꯈꯣꯏꯅ ꯑꯁꯨꯝ ꯑꯋꯥꯡꯗꯒꯤ ꯁꯪꯒꯨ ꯂꯥꯛꯄꯁꯤꯗ ꯑꯩꯒꯤ ꯉꯥꯔꯤ ꯑꯁꯤꯕꯨ ꯂꯩꯒꯗꯕꯩ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯥꯔꯣꯝꯗ ꯑꯣꯏꯅ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ꯫ ꯀꯩꯊꯦꯜ ꯃꯆꯥ ꯑꯁꯤꯗ ꯂꯨꯛꯃꯥꯏ ꯄꯥꯜꯂꯤꯕꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯑꯣꯏ ꯑꯁꯤ ꯊꯣꯏꯅꯨꯅꯤ꯫ ꯆꯍꯤ 50 ꯈꯔꯗꯤ ꯍꯦꯜꯂꯝꯂꯒꯅꯤ꯫ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯏꯅꯦ ꯊꯣꯏꯅꯨ ꯍꯥꯏꯅ ꯂꯣꯏꯅ ꯀꯧꯅꯩ꯫ ꯃꯕꯨꯛꯅꯤꯡꯗ ꯋꯥ ꯂꯣꯠꯇꯕ, ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯗꯣꯛꯀꯟꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯊꯣꯏꯅꯨꯅ ꯑꯃꯨꯛ, ꯅꯈꯣꯏꯗꯤ ꯐꯝꯈꯤꯗ꯭ꯔꯥ? ꯑꯩꯗꯤ ꯌꯨꯝꯗ ꯍꯜꯂꯒꯦ꯫ ꯈꯔ ꯉꯟꯗ꯭ꯔꯣ ꯉꯁꯤꯗꯤ? ꯍꯣꯏ ꯏꯕꯦꯝꯃ, ꯌꯥꯡꯂꯦꯟ ꯁꯔꯨ ꯑꯁꯦ ꯄꯨꯡꯀꯣꯟ ꯍꯦꯛ ꯀꯣꯜꯂꯦ ꯇꯧꯔꯤꯕꯁꯦ꯫ ꯉꯥꯔꯤ ꯃꯇꯠ ꯈꯔ ꯌꯣꯟꯅꯕ ꯍꯣꯠꯅꯕꯗ ꯅꯣꯡ ꯐꯨꯡ ꯉꯥꯟꯕꯗꯒꯤ ꯐꯝꯂꯛꯂꯤꯕꯅꯤ, ꯄꯣꯠꯁꯤꯠꯅꯀ ꯐꯠꯇꯕꯅꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯏꯅꯦ, ꯀꯩꯊꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯐꯝꯁꯤꯡ ꯑꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯣꯠꯁꯤꯠ ꯐꯕꯗꯤ ꯏꯅꯦꯒꯤ ꯉꯥꯔꯤ ꯄꯣꯠꯐꯝ ꯑꯁꯤꯗꯅꯤ꯫ ꯉꯥꯔꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯆꯥꯗꯕꯁꯨ ꯌꯥꯗꯦꯗꯣ꯫ ꯉꯥꯔꯤ ꯌꯣꯟꯕꯤ ꯊꯣꯏꯅꯨꯁꯦ ꯏꯁꯥ ꯄꯨꯝꯕ ꯉꯥꯔꯤ ꯃꯅꯝꯅ ꯄꯨꯝꯌꯣꯝ ꯍꯦꯛ ꯌꯣꯝꯂꯦ꯫ ꯁꯤꯗꯩꯁꯤꯗ ꯉꯥꯕꯨ ꯐꯥꯅꯕ ꯍꯣꯠꯅꯕꯗꯅ ꯋꯥꯔꯤꯕ, ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯉꯥꯔꯤ ꯑꯁꯤꯕꯨ ꯈꯔꯨꯡꯗ ꯅꯝꯅꯕ ꯍꯣꯠꯅꯕꯗꯅ ꯋꯥꯔꯤꯕ꯫ ꯋꯥꯈ꯭ꯔ ꯄꯣꯠꯅꯤꯗ ꯏꯕꯦꯝꯃꯈꯣꯏ꯫ ꯅꯈꯣꯏꯗꯧꯅ ꯃꯅꯥ ꯃꯁꯤꯡ ꯑꯣꯏꯅ ꯌꯣꯟꯕꯅꯕꯨ ꯐꯔꯦꯗ꯫ ꯉꯥꯔꯤ ꯑꯣꯏꯅ ꯑꯗꯨꯝ ꯌꯣꯟꯕꯤꯌꯨꯗ ꯏꯅꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯝꯕꯤ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤꯈꯛ ꯈꯔ ꯍꯥꯊꯨꯅ ꯆꯠꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯇꯣꯟ, ꯀꯔꯤ ꯂꯩꯔꯦ? ꯍꯥꯊꯨ ꯆꯠꯂꯤꯕꯗꯤ? ꯃꯌꯥꯝꯅ ꯃꯈꯥ ꯂꯝꯕꯤ ꯑꯁꯣꯝꯗ ꯆꯠꯅꯔꯤꯕꯁꯤꯕꯨ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯋꯥꯅꯤ? ꯍꯣꯏꯅꯦ ꯊꯣꯏꯅꯨ, ꯑꯩꯈꯣꯏꯁꯨ ꯃꯔꯝꯗꯤ ꯆꯞ ꯆꯥꯅ ꯈꯪꯗꯦ, ꯑꯗꯣ ꯇꯔꯨꯕꯤ ꯀꯥꯏꯅ ꯃꯃꯤꯡꯗꯤ ꯄꯟꯅꯕꯒꯨꯝ ꯇꯧꯋꯦ꯫ ꯑꯁꯤ ꯈꯛꯇ ꯍꯥꯏꯔꯝꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯅꯨꯅ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ, ꯃꯈꯥ ꯈꯨꯜꯒꯤ ꯇꯔꯨꯕꯤ ꯍꯥꯏꯕ꯫ ꯃꯃꯥꯏ ꯑꯗꯨ ꯊꯥꯔꯣ ꯑꯃꯗꯤ ꯏꯕꯦꯝꯃꯨꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯊꯥꯔꯣ, ꯃꯈꯥ ꯈꯨꯜꯂꯣꯝꯒꯤ ꯇꯔꯨꯕꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯤꯗꯥꯛ ꯌꯣꯟꯕꯤꯗꯨꯔꯣ? ꯍꯣꯏꯅꯦ, ꯃꯍꯥꯛꯄꯨꯅꯤ꯫ ꯃꯍꯥꯛ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤꯗꯣ? ꯀꯔꯤ ꯇꯧꯅꯕ ꯑꯃꯨꯛ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯏꯅꯦ, ꯆꯤꯡꯅꯗꯕ ꯉꯝꯗꯦ꯫ ꯅꯍꯥꯟꯁꯨ ꯁꯥꯖꯧ ꯍꯣꯏ ꯊꯣꯏꯕ ꯍꯣꯏꯒ ꯀꯩꯅꯣ ꯇꯧꯅꯔꯝꯃꯦꯅ ꯈꯨꯜ ꯑꯁꯤꯃ ꯋꯥꯋꯥ ꯂꯥꯎꯅꯈꯤꯕꯗꯣ ꯈꯪꯕꯤꯍꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏꯅꯦ, ꯈꯪꯍꯧꯋꯤꯅꯦ꯫ ꯐꯅ ꯅꯍꯥꯁꯨ ꯑꯣꯏꯔꯤ, ꯂꯥꯏꯃ ꯑꯣꯟꯊꯣꯛꯅ ꯇꯨꯀꯠꯆꯈ꯭ꯔꯦꯗ꯫ ꯊꯥꯔꯣꯅ, ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅꯗꯤ ꯍꯦꯟꯃꯜꯂꯕꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯁꯦ ꯃꯍꯥꯛꯀꯤ ꯍꯤꯗꯥꯛ ꯌꯣꯟꯐꯝ ꯑꯗꯨꯗ ꯆꯪꯗꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤ꯫ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯈꯔꯁꯨ ꯏꯖꯠ ꯂꯩꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕ ꯇꯥꯏ ꯍꯥꯏꯋꯥꯅꯤ꯫ ꯑꯗꯨꯒ ꯁꯨꯝ ꯏꯆꯤꯜ ꯑꯁꯤꯗ ꯄꯟꯖꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯊꯣꯏꯅꯨꯅ, ꯅꯠꯇꯦ, ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯇ ꯍꯥꯏꯊꯔꯨꯁꯤ ꯍꯥꯏꯕ꯭ꯔꯥ? ꯏꯅꯦ, ꯆꯠꯄꯨ ꯆꯠꯅꯤꯡꯗ꯭ꯔꯦꯗ, ꯆꯠꯂꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ? ꯆꯠꯇ꯭ꯔꯕꯃꯛꯁꯨ ꯑꯃꯨꯛ ꯐꯖꯗꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯆꯨꯝꯕ꯭ꯔꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯅꯨꯗꯨ ꯃꯍꯥꯛꯀꯤ ꯉꯥꯔꯤ ꯍꯥꯞꯄ ꯈꯔꯨꯡ ꯑꯗꯨ ꯆꯦꯞꯈꯠꯇꯨꯅ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯣꯠꯐꯝ ꯃꯄꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤꯈꯛ ꯆꯪꯂꯛꯏ꯫ ꯅꯨꯄꯤ ꯑꯅꯤ ꯑꯁꯤ ꯑꯌꯤꯡꯕꯤꯒ ꯇꯊꯣꯠꯀꯅꯤ꯫ ꯑꯌꯤꯡꯕꯤꯅ ꯍꯥꯏ, ꯏꯅꯦ, ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯊꯣꯏꯅꯨꯅ ꯃꯃꯤꯠ ꯑꯗꯨ ꯁꯠ ꯅꯣꯡꯈꯠꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯉꯤ, ꯑꯗꯨꯒ ꯈꯨꯝꯃꯤ, ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯕꯨ ꯂꯣꯏꯁꯤꯜꯂꯕꯅꯤ꯫ ꯇꯊꯣꯠꯅ, ꯏꯅꯦꯒꯤ ꯉꯥꯔꯤꯁꯦ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯛꯂꯤꯕꯅꯤ, ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯏꯅꯦ꯫ ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯃꯈꯥꯔꯣꯝꯗ ꯆꯠꯂꯤꯕꯣꯏ ꯈꯜꯂꯨꯔꯦ꯫ ꯑꯌꯤꯡꯕꯤꯅ, ꯅꯠꯇꯦꯗ ꯏꯅꯦ, ꯑꯗꯣ ꯏꯅꯦ, ꯃꯈꯥ ꯂꯝꯕꯤ ꯑꯁꯣꯝꯗ ꯃꯤ ꯈꯔ ꯆꯠꯅꯕ ꯂꯩ꯫ ꯀꯔꯤ ꯂꯩꯕꯖꯥꯠꯅꯣ?
ꯑꯩꯁꯨ ꯆꯞ ꯆꯥꯅ ꯈꯪꯗꯦꯗ. ꯂꯝꯕꯤ ꯆꯠꯄ ꯏꯕꯦꯝꯃꯨꯗ ꯍꯪꯕꯗꯗꯤ ꯃꯈꯥꯔꯣꯝꯒꯤ ꯇꯔꯨꯕꯤꯗꯣ ꯇꯔꯨꯕꯤ ꯀꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯀꯔꯤ ꯊꯣꯛꯄ ꯌꯥꯎꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ. ꯋꯥꯐꯝ ꯑꯁꯤꯗ ꯉꯥꯔꯤ ꯂꯩꯕ ꯂꯥꯛꯂꯤꯕꯤ ꯇꯥꯊꯣꯠꯀꯤ ꯊꯃꯣꯏꯗ ꯃꯤꯄꯥꯏꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ. ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ. ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯨꯕꯨ ꯌꯨꯝꯗ ꯂꯩꯔꯝꯂꯕꯗꯤ ꯐꯒꯅꯤꯗ. ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯆꯤꯡꯅꯔꯤꯕꯁꯦ ꯑꯁꯤꯗ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯅꯤꯗ. ꯃꯃꯥꯡ ꯊꯛꯇ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕ ꯑꯃꯗꯤ ꯁꯥꯖꯧ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯅ ꯇꯔꯨꯕꯤꯒꯤ ꯍꯤꯗꯥꯛ ꯌꯣꯟꯐꯝꯗ ꯊꯧꯗꯣꯛ ꯑꯃ ꯋꯥꯐꯝ ꯑꯃ ꯂꯩꯈ꯭ꯔꯦ. ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯋꯥꯕꯨꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯁꯤꯗꯗꯤ ꯄꯪꯆꯤꯡꯇ ꯆꯤꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯑꯌꯤꯡꯕꯤꯅ ꯃꯈꯨꯅꯤꯡ ꯑꯗꯨꯅ ꯇꯥꯊꯣꯠꯇ ꯒꯛ ꯊꯤꯜꯂꯤ. ꯑꯗꯨꯒ ꯍꯥꯏ, ꯀꯩꯗꯧꯔꯦ? ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯅꯪꯅ ꯑꯃꯨꯛ ꯎꯪꯂꯤꯕꯗꯨꯅ? ꯇꯥꯊꯣꯠꯅ ꯈꯨꯝꯃꯤ. ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯌꯨꯝꯗ ꯂꯩꯔꯝꯂꯕꯗꯤ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ. ꯃꯍꯥꯛ ꯀꯔꯤꯁꯨ ꯌꯥꯎꯔꯝꯂꯣꯏꯁꯦ. ꯊꯣꯏꯅꯨꯅ, ꯇꯥꯊꯣꯠ, ꯅꯪꯒꯤꯅ ꯉꯥꯔꯤ ꯀꯌꯥꯒꯤꯅꯣ? ꯀꯌꯥꯒꯤꯅꯣ ꯈꯪꯗꯦ, ꯍꯦꯛꯇ ꯇꯝꯕꯤꯌꯨ. ꯁꯦꯜꯁꯨ ꯈꯔ ꯁꯣꯠꯀꯗꯣꯏꯅꯤ. ꯄꯣꯠꯌꯣꯟꯕꯤꯒꯤ ꯍꯧꯅꯕꯤ ꯁꯦꯟ ꯈꯔ ꯁꯣꯠꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯊꯃꯣꯏꯗ ꯈꯖꯤꯛ ꯈꯧꯇꯛ ꯆꯥꯏ. ꯑꯗꯨꯕꯨ ꯍꯥꯏꯔꯨꯕ ꯌꯥꯗꯕꯅꯤꯅ ꯍꯥꯏꯗ꯭ꯔꯤ. ꯑꯁꯨꯝꯅ ꯑꯣꯏꯅ ꯍꯥꯏꯔꯛꯏ. ꯏꯕꯦꯝꯃ, ꯑꯍꯥꯎꯕ ꯐꯕꯧ ꯉꯥꯅ ꯅꯝꯕ ꯉꯥꯔꯤꯅꯤ. ꯑꯇꯩ ꯑꯇꯣꯞꯄꯗꯒꯤ ꯂꯩꯕ ꯉꯥꯔꯤꯒ ꯃꯍꯥꯎ ꯈꯛ ꯃꯥꯟꯅꯔꯣꯏ. ꯅꯈꯣꯏꯁꯨ ꯍꯥꯟꯅ ꯆꯥꯔꯤꯕꯗꯨꯅꯤ. ꯃꯍꯥꯎ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤꯗ. ꯍꯥꯎꯏ ꯍꯥꯎꯏ ꯏꯅꯦ. ꯍꯥꯎꯕꯗꯨꯅꯕꯨ ꯏꯅꯦꯒꯤ ꯉꯥꯔꯤ ꯑꯁꯤ ꯑꯣꯏꯅ ꯂꯩꯕ ꯂꯥꯛꯂꯤꯕꯁꯤꯅꯤ. ꯁꯦ ꯁꯤꯗ ꯂꯩꯔꯦ. ꯇꯟꯖꯥ ꯑꯁꯤꯗ ꯄꯣꯠꯐꯝ ꯅꯥꯀꯟꯗ ꯐꯝꯂꯤꯕꯤ ꯊꯥꯔꯨ ꯑꯃꯗꯤ ꯏꯕꯦꯝꯃꯨꯁꯨ ꯃꯄꯣꯠ ꯃꯆꯩꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯈ꯭ꯔꯦ. ꯈꯥꯎ ꯑꯃꯗ ꯂꯣꯏꯅ ꯍꯥꯞꯅꯈ꯭ꯔꯦ. ꯏꯕꯦꯝꯃꯨꯅ ꯊꯣꯏꯅꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯅꯦ, ꯆꯠꯂꯁꯤ, ꯊꯦꯡꯈꯤꯅꯕꯅꯤ. ꯍꯣꯏ, ꯑꯩꯁꯨ ꯂꯣꯏꯔꯕꯅꯤ. ꯊꯥꯔꯣꯅ ꯑꯌꯤꯡꯕꯤꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯑꯌꯤꯡꯕꯤ, ꯅꯈꯣꯏꯁꯨ ꯆꯠꯂꯨꯁꯤꯗꯅ. ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄꯅꯤ. ꯌꯨꯝꯗ ꯐꯥꯎꯕ ꯆꯪꯂꯨꯗ꯭ꯔꯤ. ꯀꯩꯊꯦꯜ ꯑꯁꯤ ꯌꯧꯅꯕ ꯆꯠꯇꯨꯅ ꯂꯥꯛꯄꯅꯤ. ꯐꯤꯔꯣꯟ ꯀꯩꯁꯦ ꯅꯥꯇꯩ ꯑꯃꯠꯇ ꯆꯥꯕ ꯅꯠꯇꯦꯗ. ꯊꯥꯔꯣꯅ, ꯂꯩꯀꯥꯏꯒꯤ ꯈꯨꯟꯒꯤꯅꯤ. ꯈꯖꯤꯛ ꯍꯦꯛ ꯊꯣꯛꯍꯧꯗꯕꯗ ꯆꯍꯤ ꯆꯨꯞꯄ ꯑꯃ ꯄꯥꯎꯊꯪꯅꯗꯨꯅ ꯂꯩꯒꯗꯧꯔꯤꯕ. ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯣꯛ ꯍꯦꯛ ꯊꯣꯛꯍꯧꯕꯅ ꯐꯩ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ. ꯍꯣꯏ, ꯃꯗꯨꯕꯨꯗꯤ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯅꯤ. ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯃ ꯏꯆꯥ ꯆꯥꯗ꯭ꯔꯤ. ꯊꯣꯏꯅꯨꯅ ꯁꯠ ꯍꯥꯏꯔꯛꯏ. ꯊꯣꯛꯇꯕ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯈꯛ ꯂꯩꯄꯣꯟꯇꯦꯗ. ꯑꯗꯨꯕꯨ ꯏꯕꯦꯝꯃꯈꯣꯏ, ꯑꯩꯈꯣꯏꯗꯤ ꯀꯩꯊꯦꯜ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯣꯠꯐꯝ ꯐꯝꯂꯤꯕꯅꯤꯗꯣ. ꯑꯩꯈꯣꯏꯅ ꯈꯨꯜꯒꯤ ꯊꯕꯛꯇ ꯈꯖꯤꯛ ꯍꯦꯛ ꯊꯣꯛꯍꯧꯗꯕꯗ ꯈꯨꯟꯖꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯣꯏꯗꯧꯔꯤꯕꯅꯤ. ꯃꯈꯣꯏꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄꯣꯠꯐꯝ ꯑꯁꯤꯗ ꯍꯌꯦꯡ ꯐꯥꯎꯕ ꯄꯥꯏꯔꯣꯏꯗꯧꯔꯤꯕꯅꯤ. ꯏꯕꯦꯝꯃꯨꯅ, ꯐꯔꯦ, ꯏꯅꯦꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯂꯨꯔꯒꯦ. ꯏꯅꯦ, ꯂꯣꯏꯁꯤꯟꯕꯤꯔꯣ. ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯇꯥꯊꯣꯠ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯆꯦꯡ ꯌꯣꯟꯕ ꯃꯐꯝ ꯑꯃꯗ ꯍꯥꯏꯖꯤꯟꯈ꯭ꯔꯦ. ꯊꯣꯏꯅꯨ, ꯏꯕꯦꯝꯃꯨ ꯑꯃꯗꯤ ꯊꯥꯔꯨ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯄꯨꯟꯅ ꯃꯈꯥ ꯊꯪꯕꯗ ꯍꯥꯏꯊꯔꯛꯂꯤ. ꯊꯣꯏꯅꯨꯅ ꯍꯥꯏ. ꯋꯥꯅ ꯋꯥꯕꯅꯦ ꯂꯝꯁꯥꯡ ꯑꯃꯨꯛ ꯆꯠꯍꯜꯂꯦ ꯇꯧꯔꯤꯕꯁꯦ. ꯑꯃꯔꯣꯝꯗ ꯏꯅꯦ, ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯦ ꯊꯦꯡꯕꯨ ꯊꯦꯡꯃꯜꯂꯦꯗ. ꯏꯔꯥꯡ ꯊꯣꯛꯂꯝꯕ ꯇꯥꯔꯕꯁꯨ ꯂꯣꯏꯔꯝꯂꯒꯅꯤ. ꯂꯥꯟꯗ ꯍꯥꯏꯔꯒꯅ ꯊꯥꯡ ꯇꯦꯟ ꯈꯨꯟꯕ ꯆꯠꯄꯒ ꯆꯞ ꯃꯥꯟꯅꯔꯅꯤ. ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤꯕꯨ ꯍꯦꯛꯇ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯈꯣꯏꯒꯤꯗꯃꯛ ꯍꯦꯛꯇ ꯆꯠꯄ ꯍꯧꯅꯗꯦ. ꯊꯣꯏꯅꯨꯅ, ꯁꯈꯤꯗꯣ ꯑꯣꯟꯊꯣꯛꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯈ꯭ꯔꯕꯅꯤ. ꯃꯍꯥꯛꯅ ꯍꯦꯛ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯑꯩꯁꯨ ꯀꯌꯥ ꯆꯪꯈꯤꯗ꯭ꯔꯤ. ꯃꯍꯥꯛꯅ ꯈꯨꯜꯒꯤ ꯄꯥꯠ ꯑꯁꯤꯗꯒꯤ ꯐꯕꯧ ꯉꯥ ꯆꯔꯣꯡ ꯐꯥꯕꯗꯣ ꯑꯣꯟꯊꯣꯛꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯈ꯭ꯔꯕꯅꯤ. ꯉꯥ ꯐꯥꯕꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ. ꯀꯅꯥ ꯑꯃꯠꯇꯗ ꯀꯥꯏꯖ ꯂꯥꯟꯖꯗꯅ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯈ꯭ꯔꯕ ꯄꯨꯟꯁꯤꯅꯤ. ꯑꯗꯨꯕꯨ ꯉꯟꯅ ꯍꯦꯛ ꯅꯣꯡꯒꯥꯈꯤꯗ. ꯃꯍꯥꯛꯇꯨꯗꯪ ꯂꯩꯖꯔꯝꯂꯕꯗꯤ ꯉꯁꯤ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯆꯥꯅꯨꯄꯤ ꯇꯔꯨꯕꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯈꯛ ꯑꯣꯏꯔꯝꯂꯣꯏꯗꯕꯅꯤ. ꯏꯅꯦ ꯁꯈꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯇꯔꯨꯕꯤ ꯑꯁꯤꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯝꯆꯠ ꯑꯁꯦ ꯀꯌꯥꯗ ꯈꯦꯠꯅꯈ꯭ꯔꯕꯅꯣ ꯌꯦꯡꯉꯨꯅꯤ. ꯃꯆꯥꯅꯨꯄꯤꯒꯤ ꯂꯝꯆꯠ ꯑꯁꯤꯃꯗꯤ ꯏꯆꯤꯜ ꯑꯁꯤꯅꯀ ꯄꯟꯖꯅꯤꯡꯗꯦ. ꯃꯤꯒꯤ ꯃꯔꯝꯗ ꯉꯥꯡꯅꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕꯗꯤ ꯑꯅꯤ ꯁꯨꯗꯕꯅꯤ. ꯁꯦꯜꯁꯨ ꯇꯤꯡꯗꯕ. ꯈꯔꯒ ꯃꯔꯝꯆꯠ ꯀꯥꯝꯂꯤꯉꯩ ꯑꯗꯨꯗ ꯆꯤꯟꯗꯣꯟ ꯂꯩꯇꯣꯟ ꯐꯕ ꯐꯕꯤꯁꯤꯡ ꯑꯁꯤꯅ ꯍꯦꯟꯅ ꯑꯃꯨꯛꯀ ꯄꯥꯎꯗꯝ ꯍꯦꯟꯅ ꯇꯝꯗꯨꯅ ꯄꯥꯎꯊꯪꯂꯤꯕꯅꯤꯗꯣ.
Khangdre, migi machinbu kanana mienba ngamgani. Ho kanana mienba ngamdrabasu, senadi, mienba ngamani ko, masimadi tasengna chumlaba wafam amani. Makhoi ahumdu asum chatpana tarubigi mayumdu yaurami. Laira konthong adudagi hauna khulgi mi kharana tumpak lairi. Thoinuna hangi. Ta da khoi, kari tawba yawba jano? Ahal nupa amana khummi. Ibema Thoinu, handaki matang asimadi, ahal laikhoigi, thoram nalamdrihi. Kari nungi laklibanu haina khallabani. Chatpu chachakhragi. Adu buba, kari no haibado, mayek sengna haibiramo. Tu, Mangol asomna changu, nupi mayama laibani. Thoinu du, Mamai Mangol lom the yengduna chumdring chang kirami. Tharo amadi ibemu sumatung inakri. Thoinu na pachang senduna, hana lairamba nupi amada hangi. Iche, kari tawa yorabagi. Nupi adu na makut adu tinduna hairai. Thoinu, tu, yeng. Thoinu du yengi, Mangol aduda tarubi haibi nupi aduga nupa amaga, lairibadubu urami. Madubu ubada Thoinu du mathabakta, makut aduna, yesinjay. Hare, kari matong niya masiba. Kaya da ngamkraba, nupa nupi na yeng muni he. Lairiba nupa adugi mana kara nakna sangsindu na hangi. Ibungo, nang butato mangi, amatapok jaba macha nupa dubu, natabrane. Chawre na kumi. Hoy ni, ay, tamay macha nupa ni. Nang bu, pakang ni haibaday ni, natro. Mani ni. Aduga, mapam asida kadawram liba. Chawrendu, pakung kumbang amdraduna tumina mamayluk thaduna laikri. Tarubi haiba nupi adusu, maruluk thaduna lay. Masamana adusu karadi pari, mina, phoibi kiba mali. Thoinu na hai. Nakhoi ni toriba sibu, karino. Kari lamchat ni haibagi masibo. Khulay kaya asida layriba, angang singa sina, kraga ta kraga, kari oina khangani. Nakhoi ki lamchat ase, tasing tugatchay. Nasak ado, yingjaningdi. Tanja adu da tomandu thuna changlai, nupi amana mangthai, laymaton na hai. Mama, tu, yingbiyo. Mangol asida phawlibase, nachanupani. Toman, machanupagi mataw aduna maram oiduna mayamamang aduda ikaiba na loirami. Adubu, mahakidi hek machani asiguma thodok asida mapanate haiduna kadom na chilugani. Laibak aduda senpai inakaira kholi haiduna khunja sini yamna ikai khomna jaba misak amani. Adubu, handaki matang asida mahaki ijat pumba loina laikha taba haibadu oirari. Mahakna mayamda haijay. Tinbiriba ima ibin pumnama. Handaki matang asimadi amukta ngakpiyo. Icha asibu matik chana warakchagi. Madugi tanjadu matangdi pinabiyo. Tharik na hairai. Toman, thodok ase mangumani. Adubu tholakani haibadi aikoi suningi. Maramdi, hidak yonpham asida nangi na chata natana khulai kai ase lairiba nupa makhaina loina changthok sangsin tawri. Mabuk pini hidak thaknari. Hidak ngawduna makhoigi wakhal aduda atopa taibang amada tawduna lairi. Matam aduda makhoigi puni wakhalda phawrakpa amadi hakchangi oiba ihul aduna asigumba thooningdaba thodok ase thohalakpani. Nangdi khulai kai asigi senjaw paiba senjoi chaba misak amani. Nang ta senjariba naran nathum. Sel mayam adubu mangkhidanaba haiduna kupsen senaringaida. Nabuk thoki amata yawna chanupa sibudi phajana senabi haudraboy. Haujikti nacha asigi haktakta leiramba ijat pumba lokhada loina tarido. Haujikpu kari kanaribage. Tomandu miyama mangda ikaiba na loikre kari sukhumdana tumina leirami. Thoinu na hangi. Makhoi ani asibu kamdaw se haibano. Chawrel ase mapalak lingay sida puhan krase haribro. Kabok lay kawin nupi amana asumna tomana yengduna hairai. Kaya da mathong hoktribano yenguni mama. Yena khada puna leiminarami. Iche khomdomi khoina uraktuna phaba oiramali. Adubu phare. Mama gi ma yenglaga ngasidi nacha se pubikro. Phajana warakpiyo. Matungda sigumba thodok ase thoanbirakano. Tomana machanupa chawrel adubu puduna chatkirami.
Ngari yonbi Thoinuna hairaki. Laikai ase, laikai mandri. Ngasi haiba numit asidagi asigumba thodok ase amuk hana thoanganu. Masina aroibani. Karigumba mathanga thoraklabadi laikai asidagi namu tanthokadabani. Miyoibagi punsida khwaidagi maru oiba iran ithumse ijat haibasini. Ijat leina hingba tamsiko. Machin chappi Thoinuna hariba ijat amadi Icha isu asina khwaidagi athoiba iranni haiduna mafam aduda tilamba miyoising adu loina chatnakhirammi. Tarubisu amuk hanna hidak yolarogi haina khankre. Thoinuna hairi. Ngari mu haubabu karaidagi amuk laurugani. Noi hidak tunaka henjinba yaba ngampodeda. Thoinu mayum tamna chumring chatkhirammi.